leptuna Manipur ngaksi YK Dhiren Manipur ki territorial integrity ngakpagi thoramda ngasi kekrupata pangthokiba pauge mifam amada the Great June Uprising Committee ki convener YK Dhiren na amatoiba wakhalonda thoramasi saruk yaminaduna iramda Manipur asi kansi haina miyamda appeal tawrakri makhatana mahakna hai India langangna lamdamasibu mache thugaina bo honarapa matamda Madugi mayokta lepkiba khwaidagi achauba June 19 numit asimak haukiba me lisingani kunga humdoidagi horakpa conflict asisu kuki militant sing sijinaduna yellow furup singda landa hanbani haibasi leibak miyamda khaminaba mathau tai madumakna numit asibu kanglo furup amata oina punsinduna thoramasibu saru yaminasi haina fongdorakhi Amaranda Amukongi President Sorokhabam Sanjoyna haikibada India amadi state government na lamdamasida tangkak naina thugainaba honarakli Thawang asida state lengakna lo leitaba leibak amagumna lamdam asida terrorist singa micham kaya hatuna lo leitaba leibak amagumna leihalibasi karigino chahi ahum helaklaba irang asina maram oirega micham kaya relief camp ta leiba sing asi kayam kuina leihan khika dawribano khang bangamdaba kaya amana society ropagi thodok sing asi kayam thokhan khika dawri Thokliba irang asina maram oirega lamdam asida economic crisis thokduna micham kaya ama chara henba bank loan kaya ama due leiba business kaya ama mang takalakpa free movement kaya kuina leihenba ngamloidawibano Leibak miyamna pamliba asi nakhoina CM minister khak oiba dunate miyamna pamliba lamdam asibu peace purakjuna lamdam asigi integrity ngakna santi leibna hingba punsirol aduni haina fongdorakli Government amagi nathawa do to sinaize ham chief minister oiba cabinet oiba MLA oiba do date aduga nakoina bureaucrat legislation singine adu judicial singine puram ban kangbi gedamne aduga central government asi main role yam kini chawra yawi state level singjo maming tayi ona lerega center the blame torga lebe matamdi hele mathok to haimne miyam singase as camp pino wahandro camp pino sondro kibum asuk tina sok laga kunai asi the maset thokna tugaiba aduga Kasunata wada baram sadna wong control capsule laga kunai asida control to have natte pamlibadi long term solution ama immediately kodakta taw habdne the koi state government of the central government limiyam mun kangi adugo lorena state government usinnata sarga laibagi matundu hele hajaningi aduna miyam gi lanthunga pungam da government di arthai yog do government ni bandi miyam pudam magna amat toina na koi gi nathakta May ising pokar bodo haidar ko matamado ngayo matando nate na thok to mi kalu Manipur da kodakta IDP sing magi area da halalo aduga sikhiba akoi gi society to gi sing adugi women belu ju kamu maka tan bihar mipun chatar riba se kodakta thingna bod na koi gi na leidiba sing machinery loni use to maram di mafam amadana security leiba mama mafam karadra free movement oiba free zone oiba operation bu tobungam daba rescue tobungam daba Kunai asida asikyomba tina soli base government na koi gi yengaga kumai wena na koi layu hybra haje akoi masel gi marakta yengthina bagi adum laba numit nataba unity oi bagi numit oi ba anagumba kanglo puru amabu natraga kang singa dubu madude yengthiraga hogi bi ho nataba miyam gi oi ba akoi gi apun bagi saktam si Naksen abagi damakta ikoi kanana kari tauri ge se matamdugi Manipur miyamu su Manipur ki laiba civil society organizing sina kumna khangmuna mamakanda India laingakta adum labo onsin ke banu mi sibu ikoi ngasi pawo yamna maru oina lawjara kanda the Great June Uprising Unity Day haiba sigum thorum si pangthokpani ngasi su India na Manipur gi adum labo punba saktam unity and integrity se ugaina ba ngasi su dumak leptana honore kuduna mamakanda Okiba July Gedum Laba Megitang Ohum 2023 dagi ujik laiba tongan ba dum laba narco terrorism mayam sina kanda sanction laiba ikogi misham miyam indigenous peoples miyam da lan tarai ba miyam singasi gi marakta aki akang ko laiba kanglu proof naibagi wakhlon ikoi ngasi di ethnic line da kanglu proof masen khana han bagi dum mala lalong kaya ama silaga laiba singasa Masi Manipur miyamna understand to hom thoi masi koi amun manatana koi kanglup unity hai sinatana
Kanglu Purup Amakaki interest, aspiration da, Purup Kueba, ethnicity line da, Salakanda, Kunaishi, Kaidaway the Manglom the Sangeloy, Ekoi Manglom the Sangen Yaradi Ekoi, Leminary Bahana de Kundaminary Ba, ethnicity Punamakango, Purup Punamaksa, Amato in a stand to Winabagi, Tangai for the Woodley have Domasi Manga, Taragale. Madam Sige Zuma, Lakaduriba, Juna 18 Sita Shu, I could put Leminary Ba, Purup Chak Kudimana, Saruga Minarakanda, a Punbagi Unitigi, I could Tauna Pangalado, Utopan Midamo, by Tinasa, Lumna Lojakanda, Pantway Eduna, Indiana, Sanariba, Adumlaba, Geopolitics, Maikum Upakanda, Manipur, I know honorary bishing chair, Masimanipu, Punamuna, Tenami never knew me the share, I was Juna 18 Shu, and Namaru Midamo, in a point with the Sida, Puna Savu Yaminasi, Maikay. Kudimuk Libiri about Miam, Punamanga, we do not record the great Juna Brazing, Unity de Memorial Compression is the Lapirakanda, two wishing is a tapu moribo from Sida, I cut like that, Tamnaba, Sinjeriba, Miam Go, Batulava, Numita Share, Mashida Mam, Punam